अहानबदे यamna maruoiba update khara thamjage nungsinabigi manakta satkiba Meitei ama Kuki kulai paiba singna faraba matungda Churachandpur gi hanglepta tamthina halaga thanamle kokomi fox amuko yaunu lukayana tamthiraba mihat asigi condemn tawrakli manipur thokliba kangluki irang asi tapna tapna nem tharaktuna tangdulei taba phiom lakpa hawraba matam asida yamna thamoi sokpa thaudok amada nungsina jibigi manakta satkiba Meitei nupa amangarang numidang weram tarukka makhairam tarakpada Kuki kulai paiba terrorist na faduna pukraba matung nongmaina kaptuna hatkre mihat thina hatpikraba mioi adu Kukising district ki manungchanba Kukising khunau dagini mamingna mayang lampam Rishikanta apokpagi ming M tombi kawi mahak Nepal da thabuk tawraga leibani mahaka nungsina jabi aduna Churachandpur district ki tuibong dagi singnu haukip kawi Asiba Hakchang adu police na thaudok tokpham dagi laukatlaba matung da Churachandpur district hospital da purakraba matung ngasi numidang rims ki miril sangda Kukising police tagi puraklagani Rishikanta gi imung manung yauna tongan ba sourcing dagi phangba pawgi matung ina makhoi ani asi manipur irang thokringai mamang dagi hauna pakhang leisa oibagi nuksinabagi mari leinaragi adumakpu nat chatnabigi matung ina luhongbagi thoramdi thokiba leitri nupa aduna satkibadasu luhongnabani mayumda puraknabagi damakta bathroom na singbasu imung manung khangna semjil lamba leiki mihat pasing adu sathiraba terrorist ngaktani haiba miyamda khanghanaba Rishikanta bu halamdai amasung hatpagi video namlaga social media da viral oilaki maru oina Meitei singbu khamthengna sawhannaba pambai amata leijadraba makhoigi makut chalaba Rishikanta na makut lonaduna hatbidanaba haijabu wafam amata tabidana nongmaina makokta kaptuna hatkibagi video footage adusu social media da viral oilaki social media platform amada leikhidaba Rishikanta gi khangnabini haiba singnu haukipta mioi amana phone da hangbo hangi paukhum pirak pada mahaki khangnaba Rishikanta apokpagi ming M tombi haukiba sahi 2025 ki December taraga mapandam haki khulda lakhibani haina phogdogi mahakna laktanaba yamna kanna haibani adubu mahakna lak khandragadi masa mathanta sijargani hairakpadagi Kuki national organization KNO amasung tuibong TSQ authority dagi ayaba lawraba tungda changhalakhibani asumna matam khara leiminarba matung ngarang January 18 gi numidang weram pung 3:30 tabada United Kuki National Army UKNO gi Kedar Singh oigani singnaba kharna tuibong dagi mahak loinana faraga pukhibani makhoi ani hangle police station gi manung channa Najang area da puraba tungda mahak pudi gari dagi kautharaga thamlamki adubu mahak ka khangnabi Rishikanta gi thawai kananaba manak nakwa khulsingda sangtuna mating niki kannabadi phangkide thamoi sokpa confirm da nupi aduna hai aisu haki khangna jabagi Hakchang phangnaba thijakhige aduga Hakchang adu moirang phabu thilake moirang yoroba matamda mahakpusu hatpiyu keno na thadorakpa cherol amagi matung ina leikidraba mioi adu tuibongda sangnanabagi ayaba pikiba lei adubu Churachandpur da lagi haibasu khangde mihat asidasu chenade hairi amaromda kokomi fox amukora singbo luk kayana mihat asibu yaningdaba phongdorakli Rishikanta mihata senaba sing farga logi matung inna matik saba sairak phanghanlu JSC mayang lambam Rishikanta bu minungsi leitna hatkibagi thaudok da sener be miyosing masak khangduktuna farga logi matung inna matik saba sairak phanghangadabani haine mihat asigi matang da semkiba joint action committee JSC na lenga ki mafam da taksilagli hiramasing matang da JSC convener KS Pradip Luwang na kuyak piduna thador paserol aman hai Rishikanta mihat ki case asi National Investigation Agency NIA da senatuna matik saba action lawkhan gadabani matung tarakpada sikma makal gi thaudok sing thokhandanaba manipuri lengak na security gi oiba mathau taba thabuk thauram sing paikhat kadabani haine lengak ta taksin kre amarom da mayang lambam Rishikanta gi misi asiga mari lena na miyamna sugnu lambi da sangsin lamba lambi tingbagi khongjang pung humdraga nithoi handokre adu piriba pung humdra nithoi gi manung manipuri governor Ajoi Kumar Balada bisin gadoriba memorandum adu da yauriba point sing thabuk oina onthok taba taraga de civil society organization singa kusam duna hena kanba khongjing singchilagani loina hairiba pung humdragani thoigi matam asida Kukising khunau lamkhai da makata na miyamna sit in protest ki khongjang makata na sangsingani hairi minungsi leitaba sanga na satkadabali chatni thadau inpi Manipur Kukising khunau uchan makhong leikai digi mayang lambam Rishikanta singhabu Kuki militant singna Churachandpur tuibong tuleiba mahaki nupi mayum dagi fatuna pukhraga tine jangkul lenong maina kaptuna hatuna hundok lambagi thaudok thadau inpi Manipuri team na kan momong da yaningda phungdok paga loina na thaudok adu minungsi leitaba sanga na sathakadabali chatni haina team gi joint general secretary mangno thadau na kuyak piduna thador pacherol amana phongdorakli cherola sina makata na hai Churachandpur district headquarter leiba tuibong haina ba mafam asi security forcing na khurak hangdana leiba mafam amani mafam asidagi suspension of operation group leiba Kuki national organization KNO na tawning bata tawba lo leitaba mafam amagum onthokli handaki thaudok asina Kuki radicalism singi terrorism extremism oiba thawong phong uthok tona mara leitaba misam sing da onsin duna amadi Manipur da santi amadi security da phong na singnari haibadu uthorkli thawong asi
amakakta chathaba attack nate thawong asi miyam gi justice public safety amadi communal harmony da atamna singnarakpa thawong ni haina serol asina makata na phongdorakli serol asina makata ra duna timna thawdok asigi matangda sabsaba asumba investigation tawduna maral leiba miyoy sing athuba da faduna matik chaba logi oiba cherak pinaba mari leinaba authority sing da taksilli amadi mari leinaba government gi authority sing na su asigumba thawdok asi matungda amuk hanna Rishikanta bu tuibong da leinabagi ayaba lawki haiba yumpham yaudabani KNO sakhangdaba khulai paibasing ngarang pharab matung hatokraba singnu hakuki mapuroi pamayang lambam Rishikanta bu tuibong da leinabagi ayaba KNO amasung tuibong DSQ dagi lawki haiba adu yumpham yaudabu wafam ni haine KNO na singduragli hiramasigi matang da Kuki National Organization KNO gi Information and Publicity na thadorakpa sengdok warol amana hai mayang lambam Rishikanta na tuibong da laglaga leirambagi wafam asi KNO na khangba leite amasung Rishikanta bu hatkibagi thawdok adu lupasiga karigumba hiram amatata mari leinate haina seron asina kangalakli garina thomlambadagi nupi ama laikhidre ngarang numidang pung 10 rom taba adwai singjamai police station gi marung sana thongju boroi makhong crossing the two wheeler amada matai manau thauduna lakpada four wheeler gari amana thomlambadagi nupi adu laikhidre aduga nupa aduna sokpadagi hospital da laikanaraba matung discharge tawkhre hairi pause asida phongo pawgi matung inadi gari na thomlambadagi laikhidraba nupi adu UNLF ke pambai gi hanagi acting chairman oina thawpuramba hojikna member of the advisory committee oina thawpuri hairiba nongyai gi loinabi moirang them ongbi jiban lanta sahi yangkhai ga manga kawi hairi mahak accident thokpham adumakta laikhidabani aduga accident aduda nongyai su kokta sokpadagi hospital da pukhatlaba matung da mafam nipan da fotlaba matung hojik discharge tawrakre hairi Kuki gi police personnel sing tampakta duty ta handri fabo Meitei gi police sing da duty thabi ganu sumati Kuki gi police personnel sing tampakta duty ta handri fabo Meitei gi police sing da duty tha han biganu haina chatliba tha asigi tongan ba tarik sing da tameng long da duty chatna bu order thorliba police personnel sing gi imung gi miyo sing na phongdorakli wafam asing asi manipuri press club ki loktak hall da tameng long duty ta unabu order thorakraba manipuri police department gi tongan ba post sing da thapuk tawduna leiba police personnel nifuga mathoi gi imung manungi miyo sing na pawgi mifam ama pangthoktuna pawmi sing da phongdokibani pawgi mifam adu da thawal kem sifai dagi khundongum sumati na haikibada lamdam asida thokliba irang asigi waroisin amata puraktana amadi free movement fabu oidriba tanfam asida kumja 2023 gi May 3 gi mamang da Tamenglong da posting taramba police personnel sing irang na maram oidun tampaki tongan mafam sing da duty lakiba police personnel sing bu chaliba tha asigi tongan ba tarik sing da Tamenglong da khudak tagi handuna duty tawgadabani haina thokliba notice adu mama oibising ni yaba ngamloi haiki mahangna makata na paumising da phongdokibada irang asigi sabsaba waroisin ama purakpa natragna Kuki gi police personnel sing tampakta duty thaduna khudongthiba thoklaroi hairaba matam adu khakta ta sarhanbiyo haikibaga loinana ngasi maksu Meitei amabu Kuki kulai paibasing na hatkibagi pausing su leire maram sing asina hairiba order gi serol adu imung manung oiriba sing ni yaba ngamloi haiba wafam su phongdoklakhi Chin Kuki narco terrorist sing bulaksin bagi mahuta yokhatuna thambagi thawong asi khutakta lepu kokomi Kulai pairaga maning tamba tawning bata tawraga leiriba Chin Kuki narco terrorist sing bulaksin bagi mahuta yokhatuna thambagi thawong asi khutakta lepu makhatana asum satharakpa tarabadi miyam gi oiba asauba ihau ama soidala lakani haina kokomi gi maikei digi thamlagli wafam asing asi lampenda leiba kokomi gi office ta pangthokiba pawgi mifamda kokomi gi convener YK Dire na phongdokibada mahakna makataradun hai sahi aniga tha nipan helaklaba sahi ahum phagaduraba iramdam asida thokliba irang asi loisinduna ing tappa lambida laknaba kanna hotnaringai serak asida Chin Kuki narco terrorist na khulai fire ga maning tamna tawningbata tawraga misam singda ki han khanghanbagi thabuk sathaduna pamdaba thodok kaya thokhanduna lagli hairi mahakna makata na pawmi singda phongdok lakhibada oiriba phibam sing asi khangna India laingakni yengduna leithokli doinana khwaidagi laibak thibadi makhoibu laksinduna cherak pibagi mahutta karigumba wahi amata haidana yoktuna thamlibasini India laingakna aranba policy kaya sijinaduna yelhongai degi nungsi chanana laiminarlaba furup sing masoi tahanaba hotnaba tanatna Manipur bu thugainaba lalung kaya sijinari mahakna hai iramdam asida thokliba lan asil laksinabani micham miyam lan thumngaknabani haiduna lising humpu henba security force thamlaklaba su tawpham thokpu mathau tawdana yengduna leigadaba oiragadi hanbikhro micham miyam thaudang lawraga iramdam asi ngak chahorage haikibagalo loinana India laingaki policy kodak tele punatrabadi miyamgi khangba ngambagi pankhai nanthokiduna asauba khongjang ama lakpa yai haiba wafam phongdoki mahakna roibada phongdokibada leibak thiba thodokta khulai paiba Chin Kuki narco terrorist singna mayang lambam Rishikanta bu mihat thina hatkiba adu awangba thakta condemn tawbaga loinana imung manunggi awabadasu saruk yari hairi Police na fare hairi basing aduga sore paga mari lenade haukiba January taraga mari da tongan ba mafam dagi Manipur police na
Socialist Revolutionary Party Sorepa Kanglaipa Nupi Amayau Namui Mari Fare Haina Pausing the Funaki Musing Hibadi Ahan Bada Kaitela Pom Tel Hiba Elias Mangang Elias Toiba Elias Lamian Basahikun Hum the Imphal West District Kangabam Laikai Anisuba the Kontozam Gudi Meitei Elias Firepa Sahikun Hum the Bisnupur Ward number 10 Jaipur Guno Bisnupur District Fafam Kwakaiten Toksom Laikai Humsuda Lestrom Isil Devi Elias Sangita Sai Kuntra Wagwai Terapixek Aksing District Fafam Kwakaitel Akham Laikai Kwakaitel Bazar Amadi Marisubada Samu Laikpom Arbin Sharma Elias Pirepa Uripok Asom Laikai Imphal PS ni Manipuri Pulisna Farbe Musing Asiga Sorepaga Karigum Hiram Amada Mari Lena de Haina Aina Ting Trouble Hulu Pasigi Publicity and Organization Gi Taupuriba MC Yaifabina Kuyak Piduna Presta Tadorpa Cherolasina Heidi